I want to end a Kalasine. I give him the mate Tadopire, Tadopi Lorakanda, Amu, I Ima Manipur, I Imado, Matuk, Anitoga, Anitu Yenase, the Hosic diplomacy, Shanabamatamate, Amachu Shaudanaba, Amachu Shaudanaba, Tomatamate, Hositi Karino, I'm the Kitang strict action decision low matam, where a brana kale, government, Mawalog the Bida, Moigi Tongan Independence Day Todana, sophisticated weapon Gapaidana, Mawalog de attack, Mamoy the Yauribase, si chap action of Malokamatam Yora Brana Kale. Rangi relief camp the Mori the Lakpa Huichinau Singi family member Singi Huigi PMJAY beneficiary card yen bada Huigi Makoi the Tolakpa Maming Huigi government authorized to the village ki Maming Tolakpa Sida Hui Nungaimanda na ina Huigi Ministry of Health and Family Welfare gi PMJAY scheme pariba section dugi in charge the in complaint launch to Zabanedo do isamak thangthing na unazai aluda Huigi joint secretary duna masamak na haibira matung ina PMJAY sidi Huigi National Health Authority ki makhada leibanina aduda complaint forward tawe do technical meeting ama state coordinator ga tawu matamda mahakna haibirak bagi matungina aikoigi 2011 ki matungda aikoigi district anoba form toba sing sigi data sing makoida laite bibase se pikhalakadabase state health agency department na pikhalakadabane haibire aduna makoida data laitabaduna hojik sigi confusion myam se tholakpane na haibire aduna si yam tuna sigi leiba problem se amadabu aro amanabu aro yam tuna national health authority na assault tawjage duga tawsu tawri haidun assurance pibire edu khana hangbirak pa yawe aingonda Mahesh nang yam nungaitaba male media da kita tholakpada nungaitaba male na hai nungaitriba maram se kauna na baiduino tasengna yam kuirabre tawraiba se do plus aigi phajakraba aikoigi phajakraba Manipur se sida lairiba atatai aingona thoena khalasine aigi yumda mai loi thadokpire Thadokpi Lorakanda, Amuk, I Ima Manipur, I Imado, Matuk, Anitoga, Anitu Yenase, Kanana Bunungai doing on the Hibiro. Aduna, how's it a leaders could makta hiding leaders could Manipur, the lady leaders could makta, how's it Tikano, Amaju Shaudanaba, Temjanaba Matam Nate, Santi Nekuni Pamzari, Santi Pam, the Mibukana like Adubu. Kangan mamatautai, Karino Haimatamda, si Maitay Dangi Wanate, Lady community Kudimakna, Akui Manipur se Kaibi de Kore Sum Topiraga, Sima Chumiko, Sina Laliko, Aran Basinico, Makoi integrity breakdown of Tawiko, Kadi Nahan View, 10 MLA do not separate administration Muhaire, Adu Matunda Amu, DZP, Ama Tongana, Sip Secretary Tongana Bibiro Aduga, Lady Bamiam separate administration, Haibaga Chapmanana, Makoi Hairi. Adun taragadi si Manipur ki integrity kaya na ba tawrapa potniko haina laibiriba leaders meron chongthopiro hairiba demand tawriba missing se punishment ama yauna na security national threat amani haiduna makoi si punishment piba mathau tare themjan na ba matam nate huji karino haibadi numise atoke matik sange aduna laiba se akoi Manipur se phasagraba community khudima pullaga nusi chalan laimina ba khumamani sida akoi maitai nagagi ichinau sing maitai pangan laiba community atopa mayam su nusi chalan laimina ba mafam mamani aduga mamangai degi leiraklaba cookie sing su laiminari sida anoba lakpa refugee chin cookie terrorist myam sinna moida ariba leiriba cookie community leijariba si amu moida brainwash tawre harakanda handa achowa balance ma thoan base si makoin tawriba demand si demand do tabai mahuta pirak panumitu da moise punishment piba yarabani adun leibiriba mayam se taseng haragadi yam nuaizadabdi karino hai matamda hujik diplomacy shanaba matam nate amachu shaudana ba taw matam nate hujiti karigino hai matam khata kitang strict action decision law matam oirabrana khalle noina toido yam thil laliko adu taragadi si punishment noida phangadabni ko haibase si state government su central government gi advice nasu pibam thokpa matam yorabrana khalle natragadi matung tarakpadasu atopa mi community mama pandagi memar natragasu atopa community gi mi malakhlaga akoi separate administration piro akoi Manipur ji thugai rasi atopa community lakhlaga sum separate administration sum tauraga ta hairaga tauba taragadi Manipur ge yamna moyen tauning ko si tauba maming onthokni matamda onthokpa masagi ipanat ipunat matam ipu matam dagi thonjaramba maminga se pangonda onthokpa daidi mokhoina tawning ko si tauba government gi mawalog dabida moigi tongan independence day ga tawdana sophisticated weapon ga paidana mawalog de takpa moida yauriba se si chap action ma lokatpa matam yaurabra na khale aduna taseng na harabada ai mayam punamak leaders ko di makta thopiro agana
थोपीर अकान मणिपुर नुसीबा लीडर सिंह हाइजगे मणिपुर नुसीबा लीडर मैम लोई थोपीरो अदुगा अचुम्बना अचुम्बनी अरान मसे नोइनी को नखोइसे दंडी फंगदबा यादि हाइबगी खोलाउसे पुलप लौमिनसी थैंक यू